ꯕ꯭ꯂꯣꯛ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯛꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯊꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯃꯥꯔꯆꯦꯟ ꯅꯦꯚꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯃꯥꯔꯆꯦꯟ ꯅꯦꯚꯤꯗ ꯀꯔꯤ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯕꯒꯦ, ꯑꯗꯩꯗꯤ ꯁꯦꯂꯔꯒꯤ ꯃꯇꯥꯡꯗ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯈ꯭ꯔꯦ꯫ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯗꯦꯛ ꯗꯤꯄꯥꯔꯠꯃꯦꯟ ꯈꯛꯀꯤꯅꯤ꯫ ꯗꯦꯛ ꯑꯣꯐꯤꯁꯔ ꯑꯣꯏꯅꯤꯡꯕ ꯀꯥꯡꯕꯨꯁꯤꯡ ꯕ꯭ꯂꯣꯛ ꯑꯁꯤꯕꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯩ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯥꯔꯆꯦꯟ ꯅꯦꯚꯤꯒꯤ ꯀꯣꯔꯁ ꯑꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯇꯝꯗꯧꯔꯤꯕ ꯀꯣꯂꯦꯖ ꯑꯗꯨ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯁꯤꯞꯄꯤꯡ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯦꯄ꯭ꯔꯨꯞ ꯑꯣꯏꯗꯦ ꯍꯥꯏꯕꯗꯨ ꯑꯍꯥꯟꯕꯗ ꯌꯦꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯁꯤ ꯀꯃꯥꯏꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤꯒ ꯗꯤꯁꯄ꯭ꯂꯦ ꯊꯣꯛꯂꯛꯏꯕ ꯋꯦꯕꯁꯥꯏꯠꯀꯤ ꯂꯤꯡ ꯑꯁꯦ ꯑꯁꯤꯗ ꯁꯔꯆ ꯇꯧꯔꯣ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛꯇ ꯍꯥꯞꯆꯔꯝꯒꯦ, ꯑꯁꯤꯒ ꯆꯪꯉ ꯌꯦꯡꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯗ ꯐꯦꯛ ꯀꯣꯂꯦꯖꯦꯁ, ꯐꯦꯛ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯌꯥꯝꯅ ꯂꯩ, ꯑꯗꯩꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯦꯄ꯭ꯔꯨꯞ ꯂꯧꯔꯒ ꯏꯟꯗꯤꯌꯥꯗ ꯀꯣꯂꯦꯖ ꯍꯥꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯀꯣꯂꯦꯖꯇ ꯇꯝꯕ ꯇꯥꯔꯒꯗꯤ ꯅꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗꯣ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯗꯦ, ꯃꯔꯝꯗꯤ ꯀꯣꯔꯁ ꯑꯁꯤ ꯇꯝꯕ ꯃꯇꯝꯗ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯆꯪꯉꯦ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯀꯣꯔꯁꯁꯦ ꯇꯝꯕ ꯂꯣꯏꯔꯒ ꯅꯪ ꯊꯕꯛ ꯐꯪꯒꯅꯤ ꯐꯪꯉꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ DG ꯑꯦꯄ꯭ꯔꯨꯞ ꯑꯣꯏꯕ ꯀꯣꯂꯦꯖꯇ ꯇꯝꯕꯤꯌꯣ, ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯟ ꯗꯦꯛ ꯀꯦꯗꯦꯠ, ꯑꯗꯩ ꯄꯅꯥꯃꯥ ꯗꯦꯛ ꯀꯦꯗꯦꯠ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦ꯫ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯝꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯗꯣꯝꯅ DG ꯑꯦꯄ꯭ꯔꯨꯞ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯣꯝꯅ ꯇꯝꯗꯧꯔꯤꯕ ꯀꯣꯂꯦꯖ ꯑꯗꯨ ꯀꯔꯝꯕ ꯑꯐꯕ ꯀꯝꯄꯅꯤꯒ ꯂꯤꯡꯛ ꯑꯞ ꯂꯩꯅꯩ, ꯑꯗꯨꯒ ꯅꯪꯒꯤ ꯇꯝꯗꯧꯔꯤꯕ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯄ꯭ꯂꯦꯁꯃꯦꯟ ꯔꯦꯀꯣꯔꯗ ꯀꯌꯥꯝ ꯐꯖꯈꯤ, ꯌꯥꯔꯤꯃꯈꯩ ꯑꯐꯕ ꯀꯣꯂꯦꯖꯇ ꯇꯝꯕꯤꯌꯣ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯣꯔꯠ ꯏꯁ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯀꯣꯂꯦꯖ ꯇꯝꯃꯒ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯗꯕ, ꯑꯗꯩꯗꯤ ꯊꯕꯛ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯊꯣꯛꯇꯅꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯕ꯭ꯂꯣꯛ ꯑꯁꯤ ꯁꯦꯝꯖꯔꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯂꯣꯛ ꯑꯁꯤꯕꯨ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯣꯏꯟꯇ ꯂꯥꯛꯑꯁꯤ꯫ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯗꯦꯛ ꯑꯣꯐꯤꯁꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯣꯔꯁ ꯃꯈꯜ ꯑꯅꯤ ꯁꯨꯏ꯫ ꯑꯩ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯅꯣꯇꯤꯀꯦꯜ ꯁꯥꯏꯟꯁ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ BSc ꯏꯟ ꯅꯣꯇꯤꯀꯦꯜ ꯁꯥꯏꯟꯁ, ꯑꯁꯤ ꯑꯅꯤꯁꯤ ꯇꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯤ ꯀꯣꯔꯁ ꯑꯅꯤꯁꯤ ꯇꯝꯕꯒꯤꯗꯃꯛꯇ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯦ ꯆꯞ ꯃꯥꯟꯅꯔꯦ, ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ꯫ ꯑꯥꯏ ꯁꯥꯏꯠꯇꯅ 6/6, ꯑꯗꯒꯤ ꯅꯥꯀꯣꯡꯁꯨ ꯄꯔꯐꯦꯛट, ꯑꯗꯩꯗꯤ ꯀꯂꯔ ꯕ꯭ꯂꯥꯏꯟꯅꯦꯁ ꯁꯤꯃꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯠꯁꯦ ꯁꯣꯛꯑꯕ, ꯑꯗꯩꯗꯤ ꯀꯣꯔꯁꯁꯦ ꯇꯝꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯅꯪꯁꯦ ꯅꯪꯒꯤ ꯃꯤꯠꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯊꯣꯛꯑꯣ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯊꯣꯛꯑꯒ ꯅꯣꯔꯃꯦꯜꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪ ꯌꯥꯔꯅꯤ, ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯑꯣꯏ꯫ ꯑꯁꯤ ꯀꯣꯔꯁ ꯑꯅꯤꯁꯤ ꯇꯝꯕ ꯃꯇꯝꯗ ꯃꯤꯅꯤꯃꯝ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ 10+2 ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯀ꯭ꯂꯥꯁ 12ꯇ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝ, ꯑꯗꯒꯤ PCM, ꯑꯗꯨꯒ ꯃꯥꯔꯛꯁꯦ 55% ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯛꯄꯗ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯣ ꯀꯣꯂꯦꯖ ꯑꯅꯝꯕꯅ ꯑꯐꯕ ꯀꯣꯂꯦꯖꯇꯤ 65% ꯑꯗꯨꯝ ꯑꯣꯏꯅꯕꯅꯦ ꯃꯥꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ꯫ ꯑꯗꯨꯒ DNS ꯇꯝꯃꯒ ꯀꯃꯥꯏꯅ ꯑꯣꯐꯤꯁꯔ ꯑꯣꯏꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ DNS ꯁꯦ ꯆꯍꯤ ꯑꯃꯒꯤ ꯀꯣꯔꯁꯅꯤ꯫ ꯆꯍꯤ ꯑꯃꯗ ꯁꯦꯃꯤꯁꯇꯔ ꯑꯅꯤ ꯂꯩ, ꯁꯦꯃꯤꯁꯇꯔ ꯑꯃ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ, ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ꯫ ꯑꯁꯤ ꯇꯝꯕ ꯂꯣꯏꯕꯒ ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯑꯅꯤ, ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯅꯪꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝꯗꯣ ꯂꯥꯛꯄ ꯉꯥꯏꯔꯅꯤ꯫ ꯑꯁꯤ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯑꯣꯟꯕꯣꯔꯗ ꯚꯦꯁꯦꯜ ꯁꯤꯞꯇ ꯊꯕꯛ ꯇꯧꯕ ꯌꯥꯔꯦ꯫ ꯁꯤꯞꯇ ꯅꯪ ꯁꯦꯃꯤꯁꯇꯔ 3 ꯂꯣꯏꯁꯟꯒꯗꯕꯅꯤ꯫ 3rd, 4th, 5th 18 months ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯊꯧ ꯇꯥꯏ꯫ ꯅꯪꯅ ꯇꯝꯕ ꯂꯣꯏꯔꯒ 18 months ꯂꯩꯔꯒ ꯑꯦꯛꯖꯥꯝ ꯊꯥꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯁꯤꯞꯇ 18 months ꯀꯥꯎꯟꯠ ꯑꯣꯏꯒꯗꯕꯅꯤ, ꯁꯤꯞꯇ ꯂꯩꯒꯗꯕꯅꯤ꯫ 18 months ꯂꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯁꯦꯀꯦꯟ ꯃꯦꯠꯀꯤ ꯀꯣꯔꯁ ꯇꯧꯕ ꯌꯥꯔꯅꯤ, 6th ꯁꯦꯃꯤꯁꯇꯔ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯁꯤ ꯆꯍꯤ ꯊꯥ 4ꯒꯤ ꯀꯣꯔꯁ ꯑꯣꯏꯕꯅꯦ꯫ ꯑꯁꯤꯁꯦ ꯀꯣꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯅꯪꯒꯤ ꯔꯤꯇꯟ ꯑꯗꯩꯗꯤ ꯑꯣꯔꯦꯜ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯀꯟꯗꯛ ꯇꯧꯒꯅꯤ꯫ ꯑꯁꯤ ꯑꯅꯤꯁꯦ ꯄꯥꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯁꯦꯀꯦꯟ ꯑꯣꯐꯤꯁꯔꯒꯤ ꯂꯥꯏꯁꯦꯟꯁ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯑꯁꯤ ꯂꯥꯏꯁꯦꯟꯁ ꯐꯪꯕ
ꯐꯪꯕ ꯂꯣꯏꯕꯒ ꯅꯪ SN third cadet third mate ꯑꯣꯏꯅ third officer ꯑꯣꯏꯅ join ꯇꯧꯔꯅꯤ ꯑꯗꯨꯒ ꯆꯍꯤ ꯑꯃ ꯃꯈꯥꯏꯃꯨꯛꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯂꯣꯏꯔꯒ SN chief officer exam ꯊꯥꯕ ꯌꯥꯔꯦ chief officer ꯁꯤꯒꯁꯨ ꯑꯃꯨꯛ course ꯇꯧꯕ ꯃꯊꯧ ꯇꯥꯔꯦ ꯁꯤꯒꯩꯁꯤꯒ ꯑꯃꯨꯛ oral exam ꯅꯦ ꯑꯗꯩꯗꯤ written exam ꯅꯦ pass ꯇꯧꯕ ꯃꯊꯧ ꯇꯥꯔꯦ ꯑꯁꯤ certificate ꯂꯥꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯍꯤ ꯑꯃ ꯑꯅꯤꯒꯤ experience ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯦꯞꯇꯦꯟꯒꯤ ꯂꯥꯏꯁꯦꯟꯁ ꯀꯤꯗꯃꯛꯇ ꯑꯃꯨꯛ oral exam ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯑꯁꯤ pass ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯅꯤ ꯀꯦꯞꯇꯦꯟꯒꯤ ꯂꯥꯏꯁꯦꯟꯁ ꯐꯪꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ DNS ꯀꯤ ꯀꯣꯔꯁ ꯇꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯍꯤ ꯑꯃꯗ ꯕꯦꯁ ꯑꯅꯤꯔꯛ ꯀꯧꯕꯅꯤ ꯑꯃꯅ ꯑꯥꯒꯁꯠꯀꯤ ꯕꯦꯁ ꯑꯃꯅ ꯖꯅꯋꯥꯔꯤꯒꯤ ꯕꯦꯁ ꯀꯔꯤꯒꯨꯝꯕ ꯑꯥꯒꯁꯠꯀꯤ ꯕꯦꯁꯇ ꯇꯝꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯦꯗ IMUCT ꯍꯥꯏꯕ ꯑꯦꯛꯖꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯗꯣ ꯊꯥꯗꯣꯛꯑꯣ ꯑꯁꯤꯁꯦ ꯅꯪꯅ 12 ꯊꯥꯔꯤꯕ ꯅꯠꯇ꯭ꯔꯒꯅ 12 ꯄꯥꯁ ꯑꯣꯏꯈ꯭ꯔꯕ ꯃꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯑꯥꯒꯁꯠꯀꯤ ꯕꯦꯁꯇꯗꯤ ꯃꯤ ꯌꯥꯝ ꯀꯧꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤꯒꯤ ꯕꯦꯁꯁꯤꯗꯤ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯑꯗꯨꯋꯥꯏꯗ IMUCT ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯗꯣ ꯊꯥꯒꯗꯕꯅꯤ ꯖꯅꯋꯥꯔꯤꯒꯤ ꯕꯦꯁꯁꯤꯗꯤ 12 ꯄꯥꯁ ꯑꯣꯏꯈ꯭ꯔꯕ ꯃꯤ ꯈꯛꯇꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯀꯣꯔꯁ ꯕꯦꯁ ꯑꯅꯤꯁꯤꯒ ꯇꯝꯕ ꯇꯥꯔꯗꯤ ꯄꯩꯁꯥꯁꯦ ꯂꯨꯄꯥ ꯂꯥꯛ 2.5 ꯂꯨꯄꯥ ꯂꯥꯛ 9 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯒꯅꯤ ꯑꯗꯣꯝꯅ ꯇꯝꯗꯧꯔꯤꯕ ꯀꯣꯂꯦꯖꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯅꯤꯁꯨꯕ ꯀꯣꯔꯁꯇ BSc in Nautical Science BSc in Nautical Science ꯁꯤꯅ ꯆꯍꯤ 3ꯒꯤ ꯀꯣꯔꯁꯅꯤ ꯆꯍꯤ 3ꯗ ꯅꯪꯒꯤ ꯁꯦꯃꯤꯁꯇꯔ 6 ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯀꯣꯔꯁꯁꯤꯅ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯀꯧꯋꯦ ꯑꯥꯒꯁꯠꯀꯤ ꯕꯦꯁꯇ ꯑꯁꯤꯒ ꯇꯝꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯦꯄ꯭ꯔꯤꯜ ꯃꯦꯗ IMUCT ꯍꯥꯏꯕ ꯑꯦꯛꯖꯥꯝꯗꯣ ꯑꯗꯨ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯐꯣꯔꯝ ꯐꯤꯜꯑꯞꯇꯣ ꯑꯗꯨꯝ ꯇꯧꯁꯜꯂꯣ ꯑꯗꯨꯝ ꯅꯪ IMUCTꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯅꯦꯠꯇ ꯈꯔ ꯊꯤꯔꯣ ꯑꯗꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯁꯤ ꯇꯝꯕꯒꯤ ꯀꯩꯅꯣꯁꯦ ꯄꯩꯁꯥꯅ ꯂꯨꯄꯥ ꯂꯥꯛ 4 ꯂꯨꯄꯥ ꯂꯥꯛ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯁꯤ ꯇꯝꯕ ꯂꯣꯏꯔꯅꯤ ꯁꯤ ꯇꯝꯕ ꯂꯣꯏꯔꯒ ꯅꯉꯣꯟꯗ ꯁꯦꯂꯤꯡ ꯑꯅꯤ ꯄꯤꯕꯅꯤ 6+6 ꯀꯣ 6 ꯃꯟ ꯑꯃꯒ 6 ꯃꯟ ꯑꯃꯒ ꯀꯣ ꯑꯁꯤꯁꯦ ꯂꯣꯏꯔꯒ ꯅꯪ ꯀꯩꯅꯣꯒꯤ ꯁꯦꯀꯦꯟ ꯃꯦꯠꯀꯤ oral ꯇꯧꯕ ꯃꯊꯧ ꯇꯥꯔꯦ BSc in Nautical Science ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣꯒꯤ ꯁꯦꯀꯦꯟ ꯃꯦꯠꯀꯤ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯇꯧꯕ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯣꯟꯂꯤ oral रिटर्न एग्जामसु लेते कनोगी BSc in Nautical Science की एडवांटेज हाइबा तारगदीको अदुगा असिगी सेकेंड मेट की कनोसे ओरल से तंबा लोरे हाइबा तारगदी नंग सेलिंग अनि अहुम गी मतुंगदा चिप मेट की फाउंडेशन कोर्स रिटर्न प्लस ओरल तवरनी असिगा अमकमु पास होगा तारगदी अमकमु सही अमा अनि की एक्सपीरियंस की आईडी सेलिंग अमा अनि की एक्सपीरियंस की मतुंगदा कैप्टन की लाइसेंस की दमकता अमकमु अप्लाई तवबा यारनी हजिक मैमना BSc in Nautical Science की कैरियर ड्राफ्ट अदैदि कमाइन तमगदबनो हाइबदो खंगे सि तंबय दमकता IMUCT की एग्जाम थाबा मथौ ताय अदो एगी ओइना मेरिन लाइन दा चंगनिंग बतारगदी एगी ओइना रूल अनि लै रूल अनि दि रूल नंबर 1 अहाबदा फर्स्ट गेट स्पॉन्सरशिप को स्पॉन्सरशिप फंगबो आईडी फंगनबो होनरो IMUCT थादनि ममांगदा रूल नंबर 2 if you don't have sponsorship ko nang sponsorship leitaba taragadi si rule number 1 simple yaragadi aina haiba rule ani se maintain tawbiyo hojiki matamda sponsorship ta yam maru oire aduga nangna agent thingda ko taw matamda moina soidana haigani akhoi gi college si afaba college ni like we have lots of company ko aduga akhoi college ta interview la e khole am nonda hairkani asigumba mayam se sungta thajabiganu say no to agent sponsorship सोदना लोबियो स्पॉन्सरशिप फंगदब तारगदी कोर्स से यारगदी तौदबना हेना फरेना खल्ले आगी ओइनादि मरमदि हजिक मतमददि कॉलेज सिंग से को मसा मसागी कैंडिडेट आईडी कंपनी सिंग से मसा मसागी कॉलेज लोइना लिंखतनारागा मसा मसागी कैंडिडेट ओइना कनो तौरे अपॉइंट तौरेबको मरमदना पानदगी क्या लौबजु ओइद्रे मोइना पाम मोंगदा मोगी कैंडिडेट तो मोइना ट्रेन तौरेबको मरमदना स्पॉन्सरशिप लोबियो स्पॉन्सरशिप की मतंग दा खंग बतारगदी आई हंदकी ओइना से निमित्त सोइदना अपलोड तौजरके स्पॉन्सरशिप कमायना लौगनी अदुगा इंडिया दा करम कंपनी स्पॉन्सरशिप पी आईगी वीडियो असिबु लोइबा फौ यमबैबै दमक्ता अथोइना अमुकसु हना थागतपा फोंदोकचरी करिगुम्बा आईगी वीडियो असिना कनागुम्बा अमगी मफमदा कानाबा थोकदबो ओइबा तारगदी सुंससुदना महाक्तुगी मफमदा
ꯌꯧꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯥꯏꯟꯁꯤꯒ ꯃꯤꯁꯤꯡꯁꯦ ꯀꯌꯥ ꯈꯪꯅꯗꯕꯅꯤ ꯑꯗꯨꯒ ꯈꯪꯉꯒ ꯗꯤꯃꯣꯇꯤꯚꯦꯠ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯃꯌꯥꯝꯅꯁꯨ ꯑꯁꯤꯒꯤ ꯊꯕꯛꯁꯤꯕꯨ ꯇꯧꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯥ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯅꯕ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯒ ꯗꯤꯃꯣꯇꯤꯚꯦꯠ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯩ ꯃꯣꯇꯤꯚꯦꯠ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩꯅ ꯍꯪꯅꯤꯡꯕꯗꯤ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯑꯣꯏꯒꯦꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯅꯪ 10 ꯐꯦꯜ ꯑꯣꯏꯕ ꯃꯤꯗ ꯍꯪꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ 10 ꯄꯥꯁ ꯑꯣꯏꯈ꯭ꯔꯕ ꯃꯤꯑꯣꯏꯗ ꯍꯪꯒꯗ꯭ꯔꯥ ꯑꯗꯨꯝ ꯃꯨꯟꯅ ꯈꯟꯕꯤꯔꯣ ꯗ ꯆꯣꯏꯁ ꯏꯁ ꯌꯣꯔꯁ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯁꯪꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ